A Dream Entertainment channel amkhak leje maduda akoi sar gi thokiba thokdok sing duda wari amakatang libiyu ish aingona thokiba ke sing sidi onthok yang kuru jani ne aina mathang liradi ish Mahabharat te hen changdori ne Thawal Bazar dagi khara haijillaga leiba mafam amadani Tondonba amadi Tampha Sahi taret yamna nungsinaraba matungda makoyani punsi leipul semki matamdu 2015 ni kanano asumna Tamphana sindana mapuroibagi matengi damak nurse leisana thamki Iche, ay ngarang la aroy aduga ngasido kitang thengakani na imadadi hajaramban. Hoy, nangnasu yam wanabudi hotnabire. mapuroibana hogot kangkhat ngamdrabasu mabuk ning pena nungsina loina biki Kaidabai waraudoinoda. Tamo, iruja thonaba tawse. Phi hongdopiramo. Aisu dress am thongge ko. nangna chali blisat ai loina khangmajane aina hairibasi yaw law la oji la otana la oibane Nate, nang na huji hala isibu school halakpa matam lo. Gari do yung pung kaya targe yung. matamdu lakpa misaktudi nang khangobra ai ka do mai mamana adumakti ai uhodre aron bali chatli habiri si somdi kamai khangbiri Ay koy na sar koy da tamuni. Sar koy na ay koy da mukta khalakani. Adu dagidi wa lang narani. Ay koy gi phajabam leiro. Tamodo, hana butawrome. Ha, Aina lawudagi ne sidagi chongdara chengre. kaidorage tamo, kaidorage ba. somga Tamphaga wari sanabasi anambana nongyaidada sani kari maramgi warma Adu iche police tari po amtang pisira. Bema handak tondombada kari no tawi haridubo Ima, tamo je ai pothahalurage. adagidi Tamphado mapuroibane machanupane yamna nungaina leiki sara dudi ai khoi mung yokjagrage Kayo na nga ito kasi siya no. oi tondo maga tamphaga du masa duga nungaina leire hardi wari du loiram natro apang majidi ai kaino ne kabukle wari di mapung baw hawraktri